ngasi Akashvani Imphal gi studio da wari shananabagidamak lengsin duna laibiriba asi mayamna thoidok hendokna sakhangnaraba Manipur gi saknairaba singer Kenedy Khuman ni Kenedy Khuman bu taram nokchari tabiraba mayamusu khogi Akashvani Imphal busu kai khunu uchari Kenedy do hauzik matam sai batare kumhai harau gi matam se oi aduna isai tawba khotpa se dum ayamba dum kungna tawre hai batare aduna sumaina festive season lak pasida kamaina tawre hauzik gi matam se isai tawbuse handak tani khara yar ise hoi langi tawringa matam hai tare corona mang da su akhogi di atoppa sinpham du su am kana pai houdre aduna hai hoba thabak agi ju khara sum thaba amma tawjarami adusu isai jira ayu nungdin nungdang haidi akhoi hujik kanu gi matam ni school gi teachers day matam ni hai tare college ki school gi matam je akhoi gi pung tara da sape yawi ko tram thoi sape yawi baro da sape yawi aduna igi office ki timing khangde mai chaluk matam da farak tarak podagi ai ju ai tawjarama thabak to dum tok thoga ai sigi matam da dum chatpa ju hujik chatli hai tare aduna ai sida dum ka thoga dum isai dum tawrage ana aina decision lojaraga ai thabak tu ai reason tok thok sare aduna hojik isai dum tawba hebase akhoi di isai sakpa mi oibani na adum sakningi adum saksu sakani mayam gi apamba su dum saksaki su khalli aduga handak corona na chaithing piro matang da lanung chaithing pisan baje tawal pisan manina amuk lekhidra khanmagi amuk mi pai basu phawi haidi akhoi damna te wagri je hojik su waba mayam su khamtheng na waba mayam su leiri kuidri akhoi handak isai tawr ije si manung da depression chakhiba mayam su leigre ai babu da phriam na weight loss oi phagi oina haibada ado phagi oina haibe bani asengbuda oini asengbuda manaw pani phagi harise ado pui la to mayam masu mayam na oponin phungdokhiba mayam ju thengna jakare so ai ju sai sakpani kawru re kaina ga sai wakhan na tholei haidi sum sai saworga sum lairaga tawam la phung khangdabagi ngauduna chalapui bam bu yongno mayam yawnagramni haitare ado hojik isai khar kha yarak pase yam nungai jai ado bu akhoi regulate tawjaraga isai yam koina thengda dabida tawgena su khanjai khoi parja mayam na su pungbaro gi matung kitang yam thengda draga su sawai den lotion binaba yam sum hotna biba aduga haubada su kalakar mayam sum mayam yam banina pung mapan digi hobul su nungaite mapan tara tram thoi baro yam kuina sapam tam niti yaraga di pung taruk manga makhai taruk sawai di hobiraga baro ta tri adai bul khongam tam de enough ar kalakar mayam sum sakko konarani mayam su bhabok su pialani han su khanjai ai simaina tawba regulate amadi tawningi kalakar ama oina isai sida thawai hakchang yauna hotnabiba dumok uzai khoina so ado hojik se Kenedy se mayamna pamna ba saisakpa singi lakta amasune ado sumaina isai gi lamsida changsilakpa se si changsilakhibagi samlappa wari haitare ado ningsingmina boina kitang thambi mayamna nungsibi base ai gi laba yam phabani isone chambi bani mai pan pokpiramagi kitang do risu mai kitang yanjari hain ju khanjai mayamna su nungsibi base tungkoina su nungsibi ba pami aina su adum hotna jage hain ju khanjai aduga masi sangak pase akhoi gi family akhoi yamba na isai torambagi aisu torambani haijage yamba se maje rock tawduna mani guitar khongma se magi matung illaga aini guitar khongjarakpani aduga isai sakpasu maje iba compose tawba yamba laisram ni mai ko akhoi sina ohum ni ai nokpa laisram gobin akhoi pabung na laisram syam pokpiramba aduga ima laisram ongbi subita papa pabung di legidre ai je wangkhai laisram na kai degini ado yamana rok tawsida ina tungsum inaraga aina class 6 7 karak pajana madi saiga phongdana khotana tawre cassette matamnu cassette ta record tawba kain chatnarami matamnu kairaba ai thamoi kai tar mana yam phungjai ai ju mana sakpado iraga sakpado ai ju compose tawba khotpa mana tawre kaina ga khoisum ai ju iba sum sanaba compose tawba sanaba sum mai matung sum inarakpa guitar khongba sum inarakpa rock tawba sum inarakpa admai tawraga sum haujarakpani haitare aduna isai de sum kariu laikai khoigi imanaba khoi ratan himen Romeo lady ba khoi itomba kaina lady ko mayam je khoi lepung phamba ju kan chatna me matam du da lepung phamba je khoi gi lampak te puto gitar khong gi se chakpa mobile leitri matam du da adam MTV kain tholakpa MPTV du tholaga isai du ta horaga kamai khong ino kaina ga ta horaga taw tam ga sum sakna bi
ꯒꯤꯇꯥꯔ ꯑꯃ ꯄꯥꯏꯔꯒꯗꯤ ꯌꯥꯝꯅ ꯒꯤꯇꯥꯔ ꯑꯃ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯄꯨꯡ ꯐꯝꯃꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯒ ꯌꯣ ꯇꯥꯏ ꯀꯥꯏꯅ ꯈꯟꯖꯕꯒꯤ ꯃꯑꯣꯡ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯤ ꯋꯥꯈꯜꯂꯣꯟ ꯀꯦꯖꯨꯋꯦꯜꯂꯤ ꯍꯥꯏꯖꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯔꯛꯈꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯎꯈꯤꯗꯔꯦ ꯑꯃꯒ ꯂꯩꯀꯥꯏ ꯑꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯏꯁꯩꯒ ꯁꯛꯃꯤꯟꯅꯕ ꯁꯥꯟꯅꯃꯤꯟꯅꯕꯁꯨ ꯎꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯕ ꯃꯥꯜꯂꯤ ꯑꯗꯨ ꯁꯤꯒꯤꯁꯨ ꯑꯐꯕ ꯂꯩꯖꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯇꯝꯃꯛꯄ ꯒꯤꯇꯥꯔ ꯇꯝꯃꯛꯄꯒꯤ ꯑꯃꯗꯒꯤ ꯍꯪꯕꯒꯤ ꯃꯇꯝꯗꯨꯗꯤ ꯑꯣꯖꯥ ꯑꯃ ꯅꯥꯏꯔꯒ ꯑꯃ ꯌꯨꯝꯗ ꯆꯠꯄꯅꯤ ꯈꯪꯗꯦ ꯑꯃꯗ ꯍꯪꯕꯅꯤ ꯈꯪꯗꯦ ꯇꯤꯚꯤꯗ ꯌꯦꯡꯍꯧꯕꯅꯤ ꯈꯪꯗꯦꯀꯣ ꯇꯤꯚꯤꯗ ꯂꯥꯛꯄꯗꯨꯗꯤ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯏꯍꯧꯅꯕ ꯇꯥꯍꯧꯅꯕ ꯍꯣꯠꯅꯕꯗꯨꯒꯤ ꯃꯇꯝ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯇꯝꯕꯒꯤ ꯃꯇꯝ ꯆꯪꯕ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯊꯣꯛꯂꯛꯑꯕꯅꯤꯅꯦ ꯑꯩꯒꯤꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯃꯤꯅꯤꯠ 5ꯗ ꯍꯩꯒꯦ ꯌꯥꯔꯦꯕ ꯃꯤꯅꯤꯠ 10ꯗ ꯑꯩꯒꯤꯗꯣ ꯈꯨꯗꯛꯇ ꯔꯤꯄꯤꯠ ꯇꯧꯔꯒ ꯎꯍꯧꯗꯕꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯍꯩꯕꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯍꯩꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯂꯩꯔꯦ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯊꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯄꯕꯨꯗꯤ ꯑꯗꯨꯒ ꯁ꯭ꯇꯥꯏꯜ ꯑꯃ ꯁꯛꯀꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯏꯔꯤꯛ ꯇꯝ ꯊꯣꯛꯂꯛꯑꯒ ꯐꯣꯛ ꯑꯃ ꯇꯝꯕ ꯑꯩꯈꯣꯏ ꯂꯥꯏꯍꯨꯏꯗ ꯆꯠꯇꯅ ꯑꯩ ꯄꯦꯅꯥ ꯈꯣꯡꯕ ꯇꯝꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯑꯣꯖꯥ ꯃꯉꯥꯡ ꯁꯅꯥ ꯑꯩꯈꯣꯏ ꯃꯪꯀꯥ ꯍꯣꯏ ꯄꯨꯜꯂꯒ ꯃꯗꯨꯗ ꯗꯥꯔꯣꯃꯤ ꯃꯩꯇꯩ ꯍꯣꯏ ꯌꯥꯎꯔꯝꯃꯤ ꯗꯥ ꯆꯥꯎꯕ ꯍꯣꯏ ꯌꯥꯎꯔꯝꯃꯤ ꯊꯥꯅꯤꯜ ꯑꯣꯖꯥ ꯇꯤꯀꯦꯟ ꯑꯣꯖꯥ ꯃꯍꯦꯁ ꯍꯣꯏ ꯀꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯏꯁꯩ ꯄꯦꯅꯥꯒ ꯇꯧꯗꯅ ꯈꯣꯠꯇꯅ ꯏꯁꯩ ꯑꯗꯨꯗ ꯇꯝꯃꯛꯏ ꯑꯗ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯃꯥ ꯕꯤꯃꯂꯥꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯏꯁꯩ ꯑꯃꯨꯛ ꯆꯠꯂꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯂꯤ ꯁꯨꯝ ꯏꯁꯩꯁꯦ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕꯗꯨꯅ ꯀꯝꯄꯣꯁ ꯇꯧꯕ ꯈꯣꯠꯄ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯑꯩꯁꯨ ꯁꯨꯝ ꯏꯁꯩ ꯀꯝꯄꯣꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯍꯤꯡ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯦ ꯏꯁꯩ ꯃꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯈꯤꯗ꯭ꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯁꯩ ꯑꯃꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯏꯖꯩ ꯂꯣꯠꯇꯨꯅ ꯃꯐꯝꯗ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯈꯤꯇꯪ ꯀꯥꯕꯛ ꯁꯨꯝ ꯇꯥꯕꯤꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯈꯔ ꯍꯦꯟꯅ ꯈꯪꯕꯤꯈ꯭ꯔꯤꯁꯦ ꯑꯩꯅ ꯌꯨꯝꯗ ꯊꯦꯛꯅ ꯈꯣꯏꯅ ꯆꯠꯂꯤꯍꯦ ꯇꯧꯕꯁꯤꯗ ꯑꯗꯨꯒꯤ ꯄꯣꯠꯁꯛꯇꯣ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯔꯚꯔ ꯑꯃꯗꯒꯤ ꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯏꯁꯀ꯭ꯔꯤꯟ ꯁꯔꯚꯔꯅ ꯑꯩꯈꯣꯏ ꯂꯦꯞꯇꯣꯞꯇ ꯇꯛ ꯊꯦꯛꯅ ꯈꯣꯏꯕ ꯆꯩꯇꯦꯛꯅ ꯏꯁꯀ꯭ꯔꯤꯟ ꯁꯔꯚꯔ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯊꯦꯛꯄꯅ ꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯔ ꯑꯃ ꯄꯥꯏ ꯊꯦꯛꯅ ꯇꯧꯔ ꯑꯗꯨꯗꯤ ꯍꯧꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯨꯔ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯗꯥꯕꯣꯕꯤꯟ ꯃꯅꯥꯛꯇ ꯆꯠꯂꯦ ꯗꯥꯕꯣꯕꯤꯟ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯨꯝ ꯀꯩꯅꯣ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕꯁꯤꯗ ꯗꯥꯕꯣꯕꯤꯟ ꯌꯥꯝ ꯃꯥꯟꯕ ꯑꯩꯁꯦ ꯍꯁ ꯃꯁꯤꯗ ꯗꯥꯕꯣꯕꯤꯟ ꯃꯥꯜꯂꯒ ꯗꯥꯕꯣꯕꯤꯟ ꯈꯔ ꯁꯛꯄꯤꯌꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯅ ꯐꯗꯧ ꯃꯥꯜꯂꯦꯅ ꯑꯩꯅ ꯒꯤꯇꯥꯔ ꯑꯃ ꯄꯥꯏꯔꯦ ꯌꯥꯝꯕꯗꯨꯁꯨ ꯌꯥꯝ ꯐꯩ ꯗꯥꯕꯣꯕꯤꯟꯗꯣ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤ ꯀꯦꯟꯗꯤ ꯑꯗꯨꯗꯤ ꯅꯪ ꯏꯁꯩꯗꯣ ꯌꯥꯅꯤ ꯁꯤꯒꯤ ꯁ꯭ꯀꯦꯜꯁꯤꯗ ꯁꯛꯄ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯁꯤꯁꯦ ꯗꯨꯋꯦꯠ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯁꯤ ꯀꯥꯏꯅ ꯃꯥ ꯍꯥꯏꯔꯛꯑꯦ ꯈꯔ ꯑꯣꯟꯊꯣꯛꯑꯣ ꯈꯣꯠꯂꯣꯅ ꯑꯩꯅ ꯐꯔꯦ ꯗꯥꯕꯣꯕꯤꯟ ꯑꯩ ꯗꯨꯋꯦꯠ ꯑꯣꯏꯅ ꯊꯣꯛꯆꯔꯛꯑꯒꯦꯅ ꯑꯩ ꯌꯨꯝꯗ ꯑꯣꯟꯊꯣꯔꯑꯒ ꯑꯃꯨꯛ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯗꯥꯕꯣꯕꯤꯟ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯦ ꯁ꯭ꯇꯥꯏꯜꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯁꯛꯅꯤꯡꯕ ꯁꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯗꯦꯟꯁꯟ ꯁꯂꯥꯝꯅ ꯔꯦꯀꯣꯔꯠ ꯂꯧꯕꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯑꯗꯨ ꯏꯁꯩꯗꯣ ꯅꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯦꯃꯟꯇ ꯈꯨꯃꯟꯗ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯑꯗꯨꯗ ꯗꯥꯕꯣꯕꯤꯟ ꯏꯕꯥꯅꯤ ꯀꯨꯝꯃꯦ ꯑꯗꯨꯝ ꯑꯩꯗꯣ ꯑꯅꯣꯛ ꯀꯨꯞꯁꯜꯂꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯅ ꯑꯗꯨ ꯄꯥꯝꯕꯤꯈꯤꯕ ꯑꯣꯏ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯦꯁꯣꯔꯖꯤꯠ ꯍꯣꯏ ꯊꯦꯡꯅꯔꯦ ꯑꯗ ꯃꯥꯅ ꯑꯃꯨꯛ ꯀꯦꯟꯗꯤ ꯅꯪꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯊꯦꯡꯅꯁꯤ ꯍꯨꯃꯥꯡ ꯁꯧꯋꯤꯁꯦ ꯃꯥꯅ ꯑꯃꯨꯛ ꯏꯕ ꯍꯨꯃꯥꯡ ꯁꯧꯋꯤꯒ ꯆꯨꯊꯦꯛꯅꯕꯤꯒꯤꯁꯦ ꯃꯥꯅ ꯏꯕꯅꯤ ꯑꯗꯨ ꯏꯁꯩꯗꯨꯅ ꯑꯃꯨꯛ ꯏꯕꯗꯨꯅ ꯑꯃꯨꯛ ꯌꯨꯝꯗ ꯑꯩꯅ ꯌꯨꯀꯨꯂꯦꯂꯦ ꯇꯧꯔꯒ ꯄꯥꯜꯂꯒ ꯗꯥꯕꯣꯕꯤꯟꯗ ꯑꯃꯨꯛ ꯇꯥꯟꯅꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯦꯟꯗꯤ ꯌꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯨꯃꯥꯡ ꯁꯧꯋꯤꯁꯦ ꯅꯝꯃꯦ ꯑꯩꯈꯣꯏ ꯌꯥꯃꯨꯡ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯇ ꯉꯥꯎꯋꯤ ꯍꯨꯃꯥꯡ ꯁꯧꯋꯤ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯃꯤ ꯇꯥꯔꯣꯏꯗꯣꯏꯔꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯉꯥꯎꯔꯖꯥꯠꯅꯤꯍꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅ ꯇꯥꯕꯤꯗꯣꯏꯅꯣ ꯀꯥꯏꯅ ꯈꯟꯕꯗ ꯀꯣꯛ ꯁꯥꯖꯈꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯃꯨꯛ ꯍꯨꯃꯥꯡ ꯁꯧꯋꯤ ꯍꯥꯏꯕꯗꯨꯗ ꯀꯥꯂꯦꯟ ꯊꯥꯒ ꯑꯣꯏꯕꯅꯦ ꯑꯩꯅ ꯍꯥꯄꯦꯟ ꯑꯃꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯒ ꯁꯦꯠꯂꯤ ꯑꯗꯨꯗ ꯅꯝꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯄꯥꯈꯠꯆꯈꯤ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯃꯌꯥꯝꯅ ꯑꯃꯨꯛ ꯇ꯭ꯔꯣꯜ ꯇꯧꯕꯤꯒꯗ꯭ꯔꯥꯅ ꯍꯥꯏꯒꯨꯝꯅ ꯑꯃꯨꯛ ꯇꯧꯋꯤ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯝꯕꯤꯔꯛꯑꯦ ꯗꯤꯁꯂꯥꯏꯛ ꯅꯝꯕ ꯌꯥꯔꯝꯃꯤ ꯌꯨꯇ꯭ꯌꯨꯕꯇ ꯗꯤꯁꯂꯥꯏꯛ ꯃꯁꯤꯡ ꯌꯥꯝꯃꯝꯃꯤ ꯃꯇꯝꯗꯨꯗ ꯑꯗꯨ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯃꯨꯛ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯨꯡꯗ ꯑꯩ ꯊꯥ ꯑꯃꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯖꯥꯠ ꯅꯠꯇꯦꯗ ꯋꯥꯈꯟꯗꯨꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯏꯁꯩꯗꯣ ꯌꯥꯝ ꯄꯥꯝꯃꯨꯔꯦ ꯑꯗꯨꯒ ꯑꯩ ꯁ꯭ꯇꯦꯞꯁꯤꯕꯨ ꯁꯣꯏꯔꯕ ꯖꯥꯠꯂꯅꯦꯅ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯏꯁꯩꯒ ꯗꯥꯕꯣꯕꯤꯟꯅ ꯊꯥ ꯑꯃ ꯃꯇꯨꯡꯗ ꯁꯨꯝ ꯃꯥꯅꯒ ꯁꯨꯝ ꯏꯁꯩ ꯌꯥꯎ ꯂꯥꯎꯀꯥꯟ ꯀꯧꯕꯤꯔꯛꯄ ꯃꯇꯝꯗ ꯏꯁꯩ ꯁꯛꯄ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯑꯃꯨꯛ ꯄꯥꯝꯕꯤꯔꯛꯑꯦꯕ ꯑꯗꯨꯁꯨ ꯏꯁꯣꯔꯅ ꯁꯨꯝ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯄꯖꯥꯠꯅꯦ ꯍꯥꯏꯗꯤ ꯁꯦꯠꯕꯦꯛ ꯂꯩꯔ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯛꯄꯗꯨꯒꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯁꯛ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯆꯐꯨꯒ ꯃꯥꯟꯅꯔ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯐꯣꯡꯕꯗꯒꯤ ꯑꯃꯨꯛ ꯑꯩ ꯖꯣꯅꯔ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦꯅ ꯑꯃꯨꯛ ꯃꯌꯥꯝꯅ ꯑꯃꯨꯛ ꯂꯥꯛꯄꯤꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯥꯀꯦꯟꯊꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯥꯀꯦꯟꯊꯥꯁꯤꯅ ꯑꯃꯨꯛ ꯏꯕꯥꯏ ꯒꯧꯇꯝ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯐꯤꯂꯝ ꯅꯝꯕꯁꯦ
mana yumda lakpane Kenedy nangi isai kamai lei ado aini sum ijaraga nam leijaba naken tha adigi nungside haina I film da adigi exam loire adudi aina compose tawragi ijara loirabane ba ado posakse aina compose tawra tahan matamda Kenedy nang adu isai do ai sima da hapake kholage na haibadigi imba goktamna ogoktam ko mana lowraga isai do nambiraga mayamna mu pambibo mu oigibi ki haitare admai to no hojibau da mathang lai mayam ma ai phungjage na ready leisari mayamda anu mu hok pijage na da mayamna adum hojibau da adum support to view ja haijari ayamne khongthangje ki jin thawangi ne soigadra gainaga ado mayamna support to wirngoi aidum mayamgi adum seba tawjage en leijari hoi angang oiringaidagi piklingaidagi isai sida ngaujaraga lakhibagi waridumasu thambire aduga Kenedy gi isai aduga toppa saisakpasingi isai sida hoi genre sida kitang khenaba maongdi uzai ado tonganba mahau ama tangbase haitare sigi mahau ama tangbasigi nungai basu dum leiramgani haiba tare ado tongan ba isai sum tawrakpasigi experience kitang thambi mayamda Sei tongan baje aigidi yam kanna si ma tongala lage kaina khallaga sakibni natti akhoi oja mangang sanadigi yamna phajaba isai talapada thaina pena khongang isai sakpa matamda mani isai ngangamme ko akhoi ri ri numidang waigi na matamna kato salgum tamda man amuktang line namtang ngangamme aduga nang style dum so hai tagira taroira aigi apamba aigi style aigi thoiba khonthok sigera sur tagira taroira whatever ra sur tajar pudui dum aigi nakong de lorum tajar kadamni aigi leijariba original dum saknu honona ojana saiba khonthok se mukti in saamde line du khong ta amaga hanjan ta di ojama khondo malakani ba taragade adu tadana bana ojana yamna haibirame adu yam phajabam leire adudagi ju aigi sagi leijariba khondoksida expression humang sawida haibse khogi amungke sorjin jo hai humang sawa hamjemda humang sawida warga humang kangida ingtham chalida kai ingtham chalida haibdi ingtham chalida haibo hai ko lai hoida adu posaktuda haidugi matung inna expression do sanada sakpa posaktu ma aduda dum nium do dum hap saksaba aigi originality da haitare adum saksabdu da mayamna tongan ma sai de mayam haibi ado ai huju babu da figure out to bungum sadri satanda haidi aina masi tongan no sakke na sakhiba natabni na haidi aina ngamjaba thakju da saksabane sincerely aina ngamjaba level jida khara mayam jida tahanjage na aina saksaba khaktani isai makal thoke kaina sum khanjabadi leijai adubu lyrics da khangde amada khangde hoi kachilai mu kaina isai folk style mai hikpai mongdo hapaga sakpai wani mai sulakte nong sutai kain to bisai je aduju folk style digi dum lawro sakpani aina tongan bu thoksaru bunati mai hikpai mongdo aina ai saidu da ai khonthok ai original dum hapsara sakjabani mayamna tongan ba haibaje nangna saagaju atopana saagaju dum tongani matobu tamdraba adum misak su junoi namak tongan mani ne khonthok tu junoi tongani engkal mi khudi mu unique noi ohen haina khanjai haitare yoin hoi isagi originality ama puraga mayamgi seba tawbibane haiba tare ado Kenedy je isai sakpa khaktana tana isai sida su ek tawse adum isai kaya ma da su uzai ado sumaina ek tawbagi haidi expression mayama hojikta humang sawi da humang kangi da haiba dumakta su expression se isada khudu aga tawri bane ba ado acting gi lam sida su mami taja base sigi matang da su kitang haibi acting je tasina haigadi aidi tamakte tamjarakte samna han tamda araiba kharana isai namjabanina aina isai do namjarure audio je aduga matamduda paisa jam kan paija boi jadamnina hero heroine ju kanu ta wongam jata bai tare tasena amtando ko ai pa research ju leijada ba anuwa thoksar pai tare aduna sang puda sum ka khoi gi dawo bin ban sum kong na nang nung kum mona sum dawo bin hoi kai jo haiba ya gadrani as kaidin sak khaire kaidin ko khoi ai ju ne khara noi khale ko matamduda 55 kg gitani sam digadu kakta boi toraga dum hoida adum nangmar geda yengage na toraga dum sum namgi bai ta aduda
mayamna accept tawbigiba che aisu dum ngawe accept tawbigre mayamna angang mayamna sum reel ga torga semaga matawga tamaga dum tholukpa jum yawe hoi adigi chu theknai bi namme yang toina di kumde angkad dei henna lubam kummi nong leida mi pai bi nong thangda kummi adujo aduga handak video gida tholuk tu se rinalni bani kumba wakhal leina kokna bana rahul luna sembani adu mai thadok charke nai khalle wakhal leina kokna ba tinjang kaijang da na ba wakhal nungai na leiba tai adujo kano da namgi bani ne lan manung da ni ne wakhal leina kokna ba kaidong tinjang kaijang khoi mi je depression chala di wakhal leina na reidana ko wakhal je nungai na leiba di tai ba mi je wakhal je wana leiraga di punchi sang deba punchi sangdana amasung nar leibji mi karamta pamdeba adu afabaju natteba wakhal nungai leiragadi mi je haksang phai punchi nung sangi aduga society gi chu phai aduga mi je sung nganta kan sum chijala agadi asma jo ngata siram ne yusira ni kholani mi gi noinama ma ju narami na ju narak tarena khalakwi adugi society ju wakhal de jo phabu oidebe impact oideba aduna lan manung da khangiba amasung sengi bisaini wakhal leina koknaba tinjang gaijang nanaba wakhal nungaina leiba tai adeda nangi wakhal khanjara awaba bothajabani nangbu nungsiba kari kai romantic don thokre ko adu mo puthoke na ju khalli adu ju ek tawi ado ai di sum ek taw jaraga lakhiba na sade ai gi leijaba khara ai feel tawjabado adum uthokjabani mayamna accept tawibasi mo ai jan thagachari babu je ishorni babung ya dragadi lori babung ya ingoi ne aina babuk ta aisu nonjari je hanjan khurumjari haitare ado ngasai dagi Kennedy na isai se matek sungang baneba ado tabi riba mayam sina so as isai se khazana saklak agadi haidana sum khalam mas yaurang gada male ado isai matang haiba tare Kennedy gi mayam na pamna khiba singi lakta naken tha se naken tha gi isai sima mateng katang khudol tambi naken tha gi su yening tha lei kalin thagi su nongju thalei kabliba ngang nawa su mamman them khare nauksumi sei saktuna nungsina kon khare aigi hanglatia thamoi se nangna karam kan mensin bidauriba sarangla aigi omsakla thamoi se nangna karam kan themjin bidauriba yening thagum nongju thagum yening thagum nongju thagum. Thank you. Yamna phajaba liba naira roidaba haitare tanauraga dumak leiragadaba isai ama khakne ado ngasai ichil inau imagi ming babagi ming budi panbikre Kennedy se schooling kadai da tawbirak pa haibaduma su thambi schooling se akhoi se yam kanna family sound oibadagi di horakte ai je Jamini Devi school tamai Wangai boys tamai Disingmai boys tamai Stanley College tamai dagi graduation ai Bangalore da City College ta akhoi da na thabak tor matung da haitare Indian Air Force ta ai graduation BCom ni adu poktung tamme adu makha dudi thabu oina join tawre akhoi oja kunjabi gi khoi gi che ninda haitare madam ninda moi makha da mu thabak taw yaurme aduga isai adu makha dum chathare hoi ado Kennedy na su haibiri isai sakpa ama oina babok mayam se leibanina isai sakpa si su hojik phawbo dum ngamli bani haidana ado stage performance pirakpa matamda babok mayam sigi mamangda makhoina pamjaba isai khalaga performance tawrakpagi nungaiba ama su soidana leiramgani haina khalle ado stage ta perform tawbagi matang se khitang haibiu isai makhal ai leiri je duda khanbirakpajida atapaju khanbire ina ken thanga sai hairiba adigi and recently in lanmi oiragena
ꯑꯗꯨꯁꯨ ꯈꯜꯂꯛꯏ ꯑꯗꯒꯤ ꯂꯧꯔꯤ ꯆꯠꯄꯤ ꯑꯩꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯁꯛꯆꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯣꯏꯅ ꯁꯛꯄꯤꯔꯝꯕꯅꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯅꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯌꯥꯝ ꯈꯜꯂꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯅꯨ ꯌꯥꯝ ꯈꯜꯂꯤ ꯃꯌꯥꯝꯅ ꯁꯨꯝ ꯃꯤ ꯄꯥꯝꯖꯕ ꯔꯤꯌꯦꯛꯁꯟꯅꯤ ꯃꯤ ꯄꯥꯝꯖꯕꯗꯣ ꯏꯁꯩꯗꯣ ꯁꯛꯑꯝꯗꯕꯁꯨ ꯌꯥꯎꯋꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩꯁꯦ ꯏꯊꯟꯗ ꯁꯛꯇꯦ ꯄꯨꯜꯂ ꯀꯂꯦꯛꯇꯤꯞꯂꯤ ꯆꯠꯆꯕꯅꯤ ꯑꯗꯨꯗ ꯏꯁꯩꯁꯦ ꯃꯔꯤ ꯌꯥꯝꯅꯗ 5 ꯈꯜꯂꯛꯏꯕꯗꯨꯗ ꯏꯁꯩ 4 ꯑꯃ ꯁꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯏꯁꯩ ꯑꯩꯒꯤ ꯂꯩꯖꯔꯤꯕꯗꯣ ꯁꯛꯑꯝꯗꯕꯁꯨ ꯌꯥꯎꯋꯤ ꯋꯥꯔꯧꯗꯅꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯝꯃꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯁꯤꯡꯒꯔ ꯃꯌꯥꯝꯁꯨ ꯃꯈꯥꯗ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯃꯗ ꯁꯨꯝ ꯑꯦꯗꯥꯞ ꯇꯧꯗꯕꯅꯤꯅ ꯑꯗꯨꯒ ꯂꯣꯏꯕ ꯃꯇꯝꯁꯨ ナꯏꯕꯅꯤꯅ ꯑꯃ ꯂꯩꯔꯒ ꯑꯃ ꯆꯠꯇꯨꯅꯤ ꯅꯪꯍꯧꯗ꯭ꯔꯦꯅ ꯁꯥꯎꯗꯣꯔꯤꯕꯅꯤ ꯋꯥꯔꯧꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏ ꯆꯠꯅꯤꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯁꯨ ꯂꯣꯏ ꯇꯧꯅꯤꯡꯉꯤ ꯃꯇꯝꯁꯤ ꯍꯦꯛꯇ ꯀꯣꯟꯅꯗꯕ ꯑꯗꯨꯗ ꯃꯐꯝꯁꯦ 3ꯈꯛ ꯂꯧꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ 4 ꯁꯨꯍꯜꯂꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤꯀꯣ ꯑꯗꯨꯗ ꯅꯪꯗꯕꯁꯨ ꯌꯥꯎꯋꯤ ꯅꯪꯗꯧ ꯃꯥꯟꯗꯦ ꯑꯗꯨꯏꯗꯣ ꯌꯦꯡꯉꯒꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯋꯥꯔꯧꯕꯤꯗꯅꯕ ꯑꯗꯨꯝ ꯍꯥꯏꯖꯔꯤꯀꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯕꯨꯛꯇ ꯏꯁꯩꯁꯦ ꯉꯟꯅ ꯍꯧꯔꯛꯑꯒ ꯏꯁꯩꯁꯦ ꯇꯧꯔꯛꯄ ꯑꯣꯏꯇꯥꯔꯗꯤ ꯅꯪꯕꯁꯨ ꯌꯥꯏꯑꯕ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯚꯥꯕꯣꯛ ꯊꯣꯛꯂꯛꯇꯦꯅ ꯄꯨꯡ 7ꯗꯒꯤ ꯍꯧꯔꯛꯄ 9ꯗꯒꯤ ꯍꯧꯔꯛꯄ ꯂꯣꯏꯗꯤ ꯄꯨꯡ 12 ꯂꯣꯏꯒꯦ ꯍꯥꯏꯕ ꯄꯨꯡ 3ꯗꯨꯗ ꯑꯩꯈꯣꯏ ꯀꯣꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯃꯤ 3 ꯁꯛꯄꯗ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤ ꯄꯨꯡ 12ꯗꯨꯗꯤ ꯑꯗꯨꯝ ꯑꯗꯨꯅ ꯏꯁꯩꯁꯦ ꯅꯪꯍꯧꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝꯁꯤ ꯌꯥꯎꯕꯅꯤꯅ ꯏꯁꯩ ꯂꯥꯛꯄ ꯃꯇꯝꯗ ꯔꯤꯌꯦꯛꯁꯟ ꯄꯤꯔꯛꯄ ꯑꯁꯤꯁꯨ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯛ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯇꯨꯃꯤꯟ ꯐꯝꯕ ꯂꯩꯕꯕꯨꯗꯤ ꯔꯤꯌꯦꯛꯁꯟ ꯄꯤꯔꯛꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤꯗꯤ ꯅꯥꯀꯦꯟꯗ ꯁꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕ ꯅꯨꯡꯉꯥꯏ ꯂꯧꯔꯤ ꯆꯠꯄ ꯃꯇꯝꯗ ꯃꯌꯥꯝ ꯁꯛꯃꯤꯟꯅꯕ ꯅꯨꯡꯉꯥꯏ ꯔꯤꯌꯦꯛꯁꯟ ꯄꯤꯔꯛꯇ ꯇꯨꯃꯤꯟꯅ ꯐꯝ ꯂꯩꯕꯗꯨꯁꯨ ꯑꯩꯅ ꯁꯛꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯖꯥꯠꯂ ꯃꯤꯅ ꯄꯦꯟꯕꯤꯗ꯭ꯔ ꯖꯥꯠꯂ ꯀꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯋꯤ ꯔꯤꯌꯦꯛꯁꯟ ꯄꯤꯔꯛꯑꯒꯗꯤ ꯅꯨꯡꯉꯥꯏ ꯈꯪꯉꯦ ꯔꯤꯌꯦꯛꯁꯟ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯏ ꯑꯗꯨꯒꯤꯇꯅꯦ ꯁꯤꯗꯤ ꯍ꯭ꯌꯨꯃꯦꯟꯅꯤ ꯀꯩꯅꯣ ꯏꯁꯩꯁꯦ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯨꯔꯒ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯅꯪꯅꯕ ꯆꯦꯜꯂꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯇꯧꯕꯤꯔꯤ ꯑꯗꯣ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯐꯅ ꯊꯝꯕ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯁꯦ ꯐꯖꯅ ꯊꯝꯕ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯅ ꯀꯦꯅꯦꯗꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯍꯦꯛꯇꯤꯛ ꯑꯣꯏꯕ ꯁꯦꯗ꯭ꯌꯨꯜ ꯃꯔꯛꯁꯤꯗ ꯑꯆꯤꯟꯕ ꯃꯇꯝ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯝꯍꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯦ ꯍꯥꯏꯕꯗꯨꯁꯨ ꯊꯝꯕꯤꯌꯨ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯌꯟ ꯑꯃꯁꯨꯡ ꯁꯤꯡꯒꯔ ꯁꯥꯎꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤꯁꯨ ꯈꯅꯥꯎꯁꯦ ꯇꯨꯝꯗꯕꯁꯦ ꯌꯥꯝꯅ ꯁꯣꯛꯑꯦꯕ ꯄꯣꯊꯥꯗꯕꯁꯦ ꯄꯨꯡ 10 ꯑꯗꯥꯏꯗꯤ ꯄꯣꯊꯥꯎ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯗꯤ ꯄꯨꯡ 12 1 ꯑꯗꯥꯏꯐꯥꯎ 2 ꯇꯥꯕꯁꯨ ꯌꯥꯎꯋꯤ 3 ꯇꯥꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯉꯥꯜꯂꯒꯗꯤ ꯇꯨꯝꯕ ꯍꯩꯅꯗꯕꯁꯨ ꯌꯥꯎꯋꯤ ꯑꯩꯗꯤ ꯉꯥꯜꯂꯒꯗꯤ ꯇꯨꯝꯕꯁꯨ ꯌꯥꯝ ꯀꯟꯅ ꯍꯩꯅꯗꯦꯕ ꯇꯨꯝꯁꯤꯠ ꯍꯦꯛꯇ ꯐꯥꯒꯟꯗꯕ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯅꯤ ꯏꯁꯩꯁꯦ ꯉꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝ ꯐꯗꯣꯏꯅꯦꯕ ꯍꯣꯏ ꯑꯩꯁꯦ ꯁꯥꯟꯅꯕꯁꯦ ꯌꯥम ꯄꯥꯝꯃꯦ ꯑꯉꯥꯡꯉꯩꯗꯒꯤ ꯁꯨꯝ ꯁꯥꯖꯦꯜ ꯈꯪꯗꯦ ꯑꯃꯗꯤ ꯕꯨꯛꯇꯟ ꯏꯟꯕꯅꯤ ꯈꯪꯗꯦ ꯆꯦꯟ ꯆꯣꯡꯕꯅꯤ ꯈꯪꯗꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯌꯣꯒ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯒꯤꯅ ꯌꯣꯒꯁꯦ ꯑꯌꯥꯝꯕ ꯇꯧꯒꯜꯂꯦ ꯑꯩ ꯁꯦꯗꯨꯜꯁꯤꯗ ꯇꯥꯏꯠ ꯑꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯑꯅꯤ ꯌꯨꯝ ꯈꯔ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯄꯨꯡꯈꯥꯏ ꯑꯃ ꯀꯩꯅꯤ ꯈꯪꯗꯦ ꯑꯩ ꯌꯣꯒ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕꯒꯤ ꯑꯩꯗꯤ ꯃꯁꯜ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯅꯕꯅ ꯑꯗꯨꯝꯒꯤ ꯑꯗꯨꯝ ꯁꯥꯟꯅꯕꯒꯤ ꯏꯁꯥ ꯊꯟꯗ ꯖꯤꯝ ꯆꯠꯄꯩ ꯃꯇꯝꯁꯨ ꯂꯩꯇꯕꯅꯤꯅ ꯌꯨꯝꯗ ꯑꯣꯏꯅ ꯁꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯇ꯭ꯔꯦꯁ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨ ꯅꯣꯡꯃ ꯇꯧꯍꯧꯗꯕꯁꯨ ꯌꯥꯎꯋꯤ ꯀꯨꯏꯁꯜꯂꯛꯑꯒꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯁꯥꯟꯅꯍꯧꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯂꯥꯟ ꯃꯅꯨꯡꯗꯁꯨ ꯑꯩꯗꯤ ꯁꯥꯟꯅꯕꯅꯦꯅ ꯑꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯨꯔꯕꯅꯦ ꯃꯨꯁꯤꯛ ꯃꯨꯁꯜꯂꯨꯔꯕꯅꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯗꯒꯤꯁꯨ ꯑꯩꯁꯦ 80 kg ꯌꯧꯔꯕꯅꯤ 65 kg ꯍꯟꯊꯔꯤꯅꯤ ꯁꯥꯟꯅꯕ ꯀꯥ ꯍꯦꯟꯃꯟꯗꯅ ꯑꯉꯥꯡ ꯃꯆꯥꯅ ꯁꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯁꯥꯟꯅꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯑꯦꯡꯖꯥꯏꯇꯤ ꯁꯦꯠꯁꯤ ꯗꯤꯄ꯭ꯔꯦꯁꯟꯕꯨꯗꯤ ꯈꯔ ꯐꯥꯎꯕꯖꯥꯠꯅꯤ ꯁꯥꯟꯅꯔꯨꯕꯒꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯁꯥꯟꯅꯕꯁꯦ ꯑꯗꯨꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯅꯤꯌꯣꯝ ꯑꯃ ꯑꯩ ꯈꯤꯇꯪ ꯀꯛꯑꯦ ꯅꯨꯡꯗꯥꯡ ꯊꯦꯡꯉꯛꯑꯒꯗꯤ ꯆꯥꯗ꯭ꯔꯦ ꯊꯦꯡꯉꯕꯗ ꯄꯨꯡ 9 ꯃꯥꯄꯟ ꯑꯗꯥꯏꯐꯥꯎꯗ ꯆꯥꯍꯧꯔꯕ ꯆꯥꯔꯦ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯕ ꯑꯩ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯦ ꯑꯍꯤꯡ ꯆꯥꯁꯟꯕꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯛꯑꯦꯅꯀꯣ ꯑꯗꯨꯝ ꯈꯪꯕꯒꯤ ꯑꯗꯨꯝꯕ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯄ꯭ꯂꯤꯃꯦꯟ ꯈꯔ ꯑꯗꯨꯝ ꯆꯥꯔꯤ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯒꯤ ꯅꯤꯌꯣꯝ ꯑꯃ ꯈꯤꯇꯪ ꯐꯣꯂꯣ ꯇꯧꯋꯤ ꯑꯗꯨ ꯈꯤꯇꯪ ꯑꯩꯒꯤꯗꯤ ꯑꯦꯛꯁꯔꯁꯥꯏꯁꯇꯨꯒ ꯍꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯀꯦꯅꯦꯗꯤ ꯑꯗꯣ ꯀꯦꯅꯦꯗꯤꯒꯤ ꯑꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯀꯦꯅꯦꯗꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯇꯦꯂꯦꯟꯁꯨ ꯌꯥꯝ ꯂꯩꯔꯦ ꯏꯟꯇꯔꯅꯦꯠꯀꯤ ꯌꯨꯒ ꯑꯣꯏꯕꯅꯤꯅ ꯑꯣꯖꯥꯁꯦ ꯃꯈꯜ ꯑꯣꯏꯅ ꯊꯦꯡꯅꯔꯦꯕ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯝꯃꯨꯕꯗꯨꯅ ꯑꯃ ꯍꯧꯖꯤꯛꯇꯤ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯃꯑꯣꯡꯗ ꯂꯩꯔꯒꯦ ꯐꯣꯜꯁꯦꯇꯣꯅ ꯀꯔꯤꯅꯣ ꯍꯦꯠ ꯚꯣꯏꯁꯅ ꯀꯔꯤꯅꯣ ꯆꯦꯁ ꯚꯣꯏꯁꯅ ꯀꯔꯤꯅꯣ ꯗꯥꯏꯐ꯭ꯔꯥꯝꯗꯤ ꯀꯃꯥꯏꯅ ꯁꯛꯀꯅꯤ ꯈꯣꯠꯀꯅꯤ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯇꯝꯕꯁꯤꯒꯤ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯇꯝꯅꯕ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯑꯃ ꯂꯩꯖꯔꯤꯕ ꯀꯜꯆꯔꯁꯦ ꯏꯁꯩ ꯅꯣꯡꯃꯥꯏꯗꯁꯨ ꯅꯠꯇꯦ ꯂꯤꯂꯥꯗꯁꯨ ꯑꯃꯗꯁꯨ ꯂꯣꯏ ꯌꯥꯎꯔꯤ ꯊꯛꯁꯤ ꯈꯥꯁꯤ
ꯑꯗꯩ ꯍꯧꯅ ꯂꯣꯟꯆꯠ ꯁꯤ ꯄꯣꯠꯁꯛꯁꯤꯁꯨ ꯑꯗꯨꯝ ꯄꯨꯔ ꯑꯗꯨꯝ ꯆꯠꯍꯟꯅꯤꯡꯉꯦ ꯆꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯆꯠꯂꯤꯀꯣ ꯁꯨꯝ ꯍꯦꯟꯅ ꯁꯨꯝ ꯖꯄꯦꯟꯗꯁꯨ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯣꯏꯁꯨ ꯍꯧꯅ ꯂꯣꯟꯆꯠ ꯃꯣꯏ ꯕꯦꯕꯥꯔ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯂꯩꯖꯔꯤꯑꯕ ꯑꯍꯜ ꯂꯃꯟꯗ ꯅꯪ ꯃꯥ ꯍꯥꯏꯒꯅꯨ ꯑꯗꯒꯤ ꯏꯌꯥꯝꯕꯅ ꯈꯨꯔꯥꯅ ꯇꯥꯗꯅ ꯃꯥꯃꯅ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯑꯍꯟꯅ ꯍꯥꯏꯕ ꯏꯜꯂꯨ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕꯁꯦ ꯑꯗꯨ ꯄꯣꯠꯁꯛꯁꯨ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔ ꯆꯠꯍꯟꯅꯤꯡꯉꯤ ꯑꯇꯩ ꯌꯥꯝ ꯀꯟꯅ ꯏꯁꯩ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤꯗꯤ ꯑꯣꯖꯥ ꯑꯗꯨꯛ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯅꯦꯠꯇꯁꯨ ꯂꯩꯔꯦ ꯃꯐꯝ ꯑꯌꯥꯝꯕꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯏꯁꯩꯁꯤꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕꯤꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯖꯦꯅꯦꯔꯦꯁꯟ ꯋꯥꯏꯁ ꯀꯩꯅꯣꯁꯨ ꯂꯩꯔꯦ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯌꯥꯝꯅꯀꯣ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗ ꯃꯥꯡꯈꯤꯗ꯭ꯔ ꯀꯤꯖꯕꯁꯦ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯊꯧꯒꯜꯂꯣꯟ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯥꯡꯈꯤꯗ꯭ꯔ ꯀꯤꯖꯕꯒꯤ ꯑꯃꯗꯤ ꯂꯩꯖꯩ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯛꯑꯦ ꯇꯝꯕꯗ ꯑꯍꯟꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯃꯥꯡꯕꯗꯨ ꯅꯪ ꯃꯥ ꯍꯥꯏꯕ ꯌꯥꯗꯦ ꯈꯨꯔꯨꯝꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯅꯀꯣ ꯑꯗꯨ ꯄꯣꯠꯁꯛꯇꯨꯁꯨ ꯑꯗꯨꯝ ꯌꯥꯎꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯊꯛꯁꯤ ꯈꯥꯁꯤꯁꯦ ꯊꯛꯁꯤ ꯐꯖꯅ ꯈꯥꯁꯤꯁꯦ ꯂꯣꯏꯅꯔꯒ ꯆꯠꯁꯤ ꯍꯥꯏꯕꯗꯨꯅꯦꯕ ꯀꯦꯅꯦꯗꯤꯅ ꯊꯝꯕꯤꯕꯁꯦ ꯁꯤꯗꯤ ꯏꯁꯩꯒꯤꯗꯪ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯈꯨꯟꯅꯥꯏ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯈꯠꯂꯛꯇꯣꯏꯅꯤ ꯐꯖꯔꯛꯇꯣꯏꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯀꯦꯅꯦꯗꯤꯒꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜꯒꯤ ꯉꯥꯏꯈꯣ ꯇꯥꯈꯤꯁꯤ ꯍꯥꯏꯗꯅ ꯊꯧꯔꯝꯁꯤꯗ ꯂꯤꯁꯅꯔꯁꯤꯡꯅ ꯀꯦꯅꯦꯗꯤꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯅꯨ ꯍꯥꯏꯕ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯅ ꯈꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗꯁꯨ ꯀꯦꯅꯦꯗꯤꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝ ꯏꯁꯩꯁꯦ ꯒ꯭ꯂꯤꯁꯟꯅ ꯃ꯭ꯌꯨꯖꯤꯛ ꯄꯤꯕꯤꯕꯅꯤ ꯁꯟꯇꯣꯁꯅ ꯂꯤꯔꯤꯛꯁ ꯏꯕ ꯑꯩꯒ ꯃꯤꯅꯔꯚꯥꯒ ꯁꯛꯃꯤꯟꯅꯖꯕꯅꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯅꯨ ꯆꯤꯡꯍꯤ ꯃꯅꯝ ꯄꯦꯟꯐꯥꯠꯇ꯭ꯔꯤ ꯊꯣꯏꯕꯤꯒꯤ ꯈꯨꯖꯦꯡ ꯄꯥꯏꯕ ꯂꯥꯛꯄ ꯅꯣꯡꯕꯥ ꯂꯥꯏꯞꯇꯤ ꯇꯥꯍꯟꯅꯨ ꯈꯟꯕ ꯁꯥꯕ ꯀꯣꯡꯒꯥꯏꯅꯤ ꯅꯨꯡꯁꯤꯠ ꯆꯤꯔꯣꯜ ꯃꯥꯟꯅꯩꯗꯣ ꯊꯣꯏꯕꯤꯒꯤ ꯈꯨꯖꯦꯡ ꯄꯥꯏꯅꯤꯡꯂꯗꯤ ꯈꯝꯕꯩ ꯃꯇꯧ ꯀꯗꯥꯏꯅꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯅꯨ ꯆꯤꯡꯍꯤ ꯃꯅꯝ ꯄꯦꯟꯐꯥꯠꯇ꯭ꯔꯤ ꯊꯣꯏꯕꯤꯒꯤ ꯈꯨꯖꯦꯡ ꯄꯥꯏꯕ ꯂꯥꯛꯄ ꯅꯣꯡꯕꯥ ꯂꯥꯏꯞꯇꯤ ꯇꯥꯍꯟꯅꯨ ꯈꯟꯕ ꯁꯥꯕ ꯀꯣꯡꯒꯥꯏꯅꯤ ꯅꯨꯡꯁꯤꯠ ꯆꯤꯔꯣꯜ ꯃꯥꯟꯅꯩꯗꯣ ꯊꯣꯏꯕꯤꯒꯤ ꯈꯨꯖꯦꯡ ꯄꯥꯏꯅꯤꯡꯂꯗꯤ ꯈꯝꯕꯩ ꯃꯇꯧ ꯀꯗꯥꯏꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯕꯅꯤꯅ ꯏꯁꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯍꯥꯏꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯁꯨ ꯃꯇꯦꯡ ꯈ꯭ꯋꯥꯏꯗꯒꯤ ꯈꯛꯇꯪ ꯅꯠꯇꯕ ꯍꯟꯗꯛꯀꯤꯗ ꯑꯣꯏꯅ ꯁꯛꯑꯒꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯃꯌꯥꯝꯗ ꯗꯤꯗꯤꯀꯦꯠ ꯇꯧꯖꯒꯦ ꯊꯋꯥꯏ ꯀꯠꯊꯣꯛꯂꯕ ꯍꯛꯆꯥꯡ ꯏꯃꯥꯒꯤꯗꯃꯛ ꯈꯟꯖꯔꯤꯕ ꯋꯥꯈꯜ ꯏꯃꯥ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯍꯧꯅꯤ ꯇꯨꯐꯥꯏꯅꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯂꯥꯟꯃꯤ ꯑꯣꯏꯔꯒꯦ ꯏꯃꯥ ꯅꯪꯕꯨ ꯉꯥꯛꯆ ꯁꯦꯟꯖꯒꯦ ꯂꯥꯟꯃꯤ ꯑꯣꯏꯔꯒꯦ ꯏꯃꯥ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯦꯅꯦꯗꯤꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯉꯥꯏꯍꯥꯛ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯊꯣꯛꯄꯤꯔꯛꯄ ꯀꯦꯅꯦꯗꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯕꯨꯁꯨ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ